Siga mari lainana yamna adagi su encouragement ajana pibire adu maru warakana school gi infrastructure development another 120 hana 120 ma koi cover tore hoji another school 120 ma koi cover tong na ba 79 crore maga masida yauri adagi nesit ki road project ani 73 crore gi yauri adu two national highway project Imphal Jiribam Ukhul Toloi tadubi masigi crore sanipan ga kun 820 crores ki yauri adagi breeze mari setu bandan gi makhada lupa crore nimfu gi yauri koi ngasi foundation stone to gudol ba koi sigi honorable PM na tabi gadol shida State asida santi amuk hanjilaknaba amadi thokleba wathok asi atoboda waroshin ama purakpiu haina hunger strike sangsiliba malem thongam nangarang nungthil Khairamban Kaithel dagi Manipur police na lokhat khraba matong Khurai Salang thongda amuk makha taba chara hen bagi khongjang sangsin ba hokre Transgender activist amasu oriba limit ki president Malem Thongamna santi amuk hanjilaknaba chara hen bagi khongjang asi New Delhi da chatuna sangsin ba hokhibani Khurai Salang thongda makha taba chara hen ba hokhiba adugi matangda matam ngapigani Mafam adugi mara paibi thokjam rana barana haikibada ngaranga tharaga numit taraga taruk ni suraba chara hen bagi khongjang asi lengak na karigoma mityeng amada changmidaba asi nungaite thokliba lan asi furup ani gi marakta thokpanate haibasi miyamna hena khanglaba mafamni Micham praja kaya asuki matik waraba matam asida santi hanjilaknaba thabak paikhallaktaba asi jangsiliba khongjang asi da mama oibi singna mapungfana sogatli Lenga ki mathakta pen daba wafam thamba amadi haiba haibasi miyoiba amagi hakni miyamna ya daba wafam thamba sunate khongjang jangsiliba mahaki mathakta ekya pansin biduna fanaba hotnariba amadi koipu puriba asi khodakta lepi haina phongtokhi Manipur da yam tangdu leitadana leiriba yamna charangnaba akan mamongda soknariba lan haibatare amorom dadi kanglupi lan herakan dazu masi yamna akoina manung hanjana akoina khanjaluba matam dasi kanglupi oiba lan natte haibase akoi praja khuding mangna khangaba wafamni tawbodabu ngasi phawbada akoigi sarkar dagi lan soknariba singsida yamna akan mamiyeng jangsan bibagi mahutta akoigi micham praja kaya akoi chingthok tana halakpa aduga akoigi lan asina maram orakana tungdi yumben orakadaba satra kaya mama larik lai su tamakanda akoigi matam chana larik lai su tamaga akoigi tungi Asak Shishan Forum Peace Committee amasung chakot khongthang lop singjamai chinga makhagi apun ba thomi singna ngasi Imphal East ke kuki singna itatatana landabag dagi awaba kaya mayong nariba Lamlai Assembly Constituency gi manung chanba sabungkho khunau makhale kai gi khulnga neba ichela naw singda angamba sel gi mateng pangkhre Shishan Forum Peace Committee amasung chakot khongthang lop singjamai chinga makha anina lal namaram oraga chingkhong chingya da pal ngak leba maitai singi leptana matang panglak liba matung manung channa ngasi gi mateng adu su pangkhibani mateng pangba aduda mari lainana chawkhat khongthang lop singa makhagi president W Ganesorna haikibada ngasi sabungko khono makhale kaida khulnga piriba ichila nausing asida angama mateng khara pangjaba asida makhoigi awat apa mayam ama lebagi warita zabada thamoida nungaitaba fauzei ichila nausing na asina awat pakaya mayam ama leirabasu thawai khubakta haplaga khulnga piramba asi yamna thagat ingai ni makhoigi thauna adu ikai khumna zari Lamdam asigi miyamna maitai khulngak pasingda mateng pangba asi tangai fadaba amani haina lobiduna angama mateng pangbiyu khulngak ni basingi awat apa leitanaba hotnamina si haiki Tabada khoi puri yam nusingai oiba leiramni ba phibam adegi tamni ba moina tawriba karbaina khulnga iba khulai ngati chadaba degi maru leitabagi chana thakaba leitabagi awana tabagi mayam sing mamal mayam lei sing maraksi de khoina mateng khara pangjaba sina ta seng haigadi mafam sida leiba ngakpa singi hekta ba kano satisfy oirani haiba makti nati adu khoina khoi ngamjab khara khak khoi sisian forum amadi chakot hunga humna khoi nam khadang mateng pangbal laksabani Mizoram the crore contractorical lag humdra mangarongi oigataba heroine number 4 Assam Rifles na phari hairi
Assam Rifles na drugs bulamdam asidagi marufang na mutatpagi lapandamda jangsilakiba operation makatarakpa operation oina Assam Rifles amadi Mizoram Police ki apunba security force na Champai district ki manung janba Jaukatargi Melbok Junction da crore kontra kalak hundra mangarungi oigataba drugs ki zimangaga gram chahunga maudra mariga kwanana Champai dagi masagi chahi kun gataret suraba B Lalram Chuan mawiya ko bamiyo ema fagat pangamle hairi Tha taramathoi changsilaklaba lan asi ngasi faba warisin ama puraknaba su hotnadaba amadi loisinnaba hotnadaba asida amato aina thengnanaba apunbagi mifam ama tarake saisuna sinduna ngasi pangthokre Yumnam huidromda leba huyen langlong thangta association ke sanglenda pangthokpa miyamge ba mifam aduda tongan ba CSO singi mihut sing ima lupki member sing tarage chaishu ki thobuba amadi member kayana sarukya khi Taragi Saisuki Chairperson, Senior Advocate KH Manina, Moderator Oikiba Khana Nainaba Aduda, Matau Karamna, Aikoi Punsin Laga, Tabak Toketagi Haibagi Matangda, Wafam Kaya Tamnaki. Mipam Asigi Matangda, Chairperson, Senior Advocate KH Manina, Sinfam Kaya da Lady Bamio Singna Punlaga, Same Bataragi Saisuna, Hauzik, Tokleba Lan Asiga Loshina Bahot Nabada, Angama Mateng Pang Nabahot Nabani. Tha taramathoi changsilaklaba lan asi loishina bahotnabada center government nasu hen ngakpigani center government nasu ka hina thausadaba state lengak nasu mating thokna thengnadaba thengnaba ngamdaba fiwam asida aikhoi su mateng pangna bahotnabani tongan malup kayana magi oiba thabak thoram pangthoklabasu kaman oiba thabak tagi aikhoi amata oina punsinduna tawminabada amadi hotnaminaba ngasigi mifam asi pangthokpani Mifam asida maru oiba warrior singsu logani furup kayagi common platform amam leinabagum aikoi maitai gisu common platform ama thamnaba hotnasi haina makhata na phongdokhi aduga mera paibi punama aikoi punna amata manana injen manana aikoi gi program khadigi makhada hojiki leribi issue se masida thabak ona changsin minaba yanana ba sarkar da mapung phan mateng pangnaba yanana ba adugi damakta sinba adugumba taragi sechugi khwai taragi mepamni asigumba mepam masida tongan ba Manipur gi leriba maru oina tampakta leriba itegi chilnau singi mera paibi gi club sangstan yarange loina Kakwan Narim Lekai Dagi, I netting Krabalal Hoglo, KCP PWG ki cadre ama fare hairi. Imphal East District Police Commando na Ajat Awang Singh check tawada, Imphal West District ki Narim Lekai aduwaida, haire bamiyo asi, jingna badaki wahang bahong chatabada, I netting Krabalal Hoglo, KCP PWG ki cadre ni haiba khangbangam ki hairi. Police na para bamiyo adude, Lilong Yangbi Lekai Dagi, Nawaz Khan, Apokpa Lekhidraba, MD Abdul Khalib Kawi hairi. Police tagi fangba pau amagi matung inna ngarang ayuk pung 12 taba matamda akaknaba pau ama fangbadagi Imphal East District Police ki commando o CKH Henry na luchingma team amana kakwa Narim Lekai aduwaida lambi da chatpa gari sing frisking checking tat sathakhi maduda hairiba MD Nawaz Khan asi fabani hairi mahak makhata na wahang pahong chathabada mahak na haidorakpagi matung inna mahak lup asigi punsiba kawba miyoy amagi khuthangda yauduna singchamai bazar da fama dukan amadi pharmacy dagi silk haiba tawba miyoy ni hairi faraba miyoy asi makhataba aingi oiba thabak lokhatnaba singchamai police ta sinakre hairi Hojik pali balengakna Gram Panchayat election asi pangthokpiu democracy gi masak adu utpiu haina adok committee of all Manipur elected PRIs of 2017 gi convener Pukrambam Survala Debina phongtokre wafam asingasi Manipur Press Club ta nakpigani Manipur Press Club ta pangthokpa paugi mifam amada phongtokhibani mahak na makataraduna Tampaki District Taruki DC singna thokiba order singi matung inna Manipur Panchayati Ras Act 1994 bu balle tawbiduna thamlaga Taruk Shuba General Panchayat election pangthokpagi mahutta Gag Administrative Committee sing semduna mathau tawhannaba hotnarakpa bu yaningdaba phongtokchebani Manipuri nakpigani Manipur Panchayati Ras Act 1994 ke section kunithoida election pangthokpa ngamdrabadi hanige elected representative singna
pugadabani haina mayeksen takli adubu lengakna khangna naune administrative committee semba sidi pente haina makhata khi Mari Lenaba, Lenga Asi, Huzi Panviriba, BJP, Lit, Government Asina, Panchayati Raj Institution ki, Kungamgi, Prazamiyangi Constitutional Hak Asi, Sahi, Amaga, Hataru Asi, Panchayat Election Asi, Pangthoktana Lakpani. Ama Natraga Ama Haiduna, Lenga Asina, Democracy Si, Military Zuntagi, Maungda, Wiki, Tabak Tauba Si, Huina Matam Sangna, Secretary, Aduna Panchayat Election Se, Pangthoktana, MP Election, Pangthokba Se, Huyazaning MP election na karamba election no Manipuri panchayat election asi gram panchayat amasung jila parishad sing ki yada praja lising kaya amagi constitutional hak matpa benefit matpa asi government na ekoi gi open domain da public notice thoga pick and the shoes ki maong da administrative committee semduna Manipur gi tangdu leta daba ekoi gi maong purakna ba onaba se athu matamda ekoi handopiu Moreda, Maitai Pangal Gari driver Amasung Handleman Furakpa, Kokibulenter Sing Logi Oiba Action Lokhalu Haina, Manipur Maitai Pangal Welfare Organization, MMWOG, President Kori Mayum Boboina Fongdokre. Wafam Asingasi, Manipur Press Club Tapang Tokpa, Paugi Mifam Amada Fongdokkibani. Mahakna Makataraduna Haikibada, Maitai Pangal Furupna, Lamdam Masida, Kundaminariba Kanglo Furu Kuding Makta, Kuding Magna, Tenariba Waba Kudongsa, the Bakayabu, Karakazita Oreba Sumatang Pangna, Honoriba Asida, Karakazik Fawa Yang Bidana, Mio Bagi Minusi, Amafawa Yaudana, Moregi IB Police Poster, Bara Construction, Taunabagi, Lengoi Taruraga Halak Bagilambida, Kairang Singya, Lekai More College Dagi, Jinga Mayum Ila Apokpa, SM Ibungo Amadi, Mayang Mayum Imin Apokpa, MM Sanatonbu, March Tarita Faduna, Puraga. Sibayana, Yamna Satina, Furak Bagitong, Lub Asina Yamna Lumna Lobagalina Contempt. A Sigama government a Sigil look hosting a say, Madam Jana Simdok Hodrabadi, Stead Asinong Madimitok Mianja Singi Kobamnum da Soidana, Takragani Haiba Asi, Wakal Tabiraga, Baliba Lengaxina, Mating Tokna Logi, or by Exen Lokat Piu, Maraleba Sing Faraga than DPPU High Buoiro, cookie volunteer, ni has over Simbuiro, Kulai by Singo, Carambano, Carambano, I could get Tobuno, so Chigopiu, Aduga, Sakanasu, I could get Aduda see the river pose, Pabiu, Aduga Mamanga, Risky, Official Malay, Matam the Yan Atino Matamda, Kaliba, Philips, Geno Buoiro, Aduda Yawi Pavami, Adu, Nahan Tokriba, driver, the innocent driver, and the Tokyo pose, Kaliba, Nasiki Langa, domination Bigano, Atubuda, Makuma to Siena, Pabiu, Pangan humiliate I could tolerate our Langa Poiro, cookie puro Poiro. I could tolerate our Masiko had seriously, La Palimalanga to love you, Aduga, Mapamota, some weapons, Tina, Poyas. Forest Division da Yamna Toina, Forest May Tabagi Pao Fang Lay. Forest May Taba Sina, Government ke property Chowna Mang Takhali. Masina Environment Amasung Wildlife Chowna Safu Amapiri. Section 26 Clause 1 Amade Section 30 Clause A of Indian Forest Act 1927 na Reserve Forest amasung Protected Forest ki manungda kok thokpa natraga forest mai thaba na chingba asigumba illegal oiba exing asida tha taruk jail da amasung sel oina lupa chonga fine ti handuna chirak pi bayai Miyamna asigumba illegal oiba thabak asi tawbigano amadi asigumba thabak asi thengnabirabadi division da khudak da paw bibiyo hainasu haiki fsiforestfire.gov.in hyperlink asida changduna register tobiyo haina appeal directly. Manipur State Rural Livelihoods Mission MSRLMG Ahama General Body Meeting ngasi Longmai Part 4 Community Hall da Bandan BLF Longmai Part 4 amadi Longmai Part 5 na sinduna pangthok khrei Thora maduda Victoria Mai Block Incharge Longmai under MSRLM na haikibada Manipur State Rural Livelihoods Mission gi matang da wangang khi Makata na Self-Help Group SHG ki kanaba amadi bank loan loba yana bagi matang da su wangang khi Rural area da MSRLM gi makhada chokhat thorangi matang da su miyam da advice biki Thoram aduda block coordinator Chunggong Liu Riamai
Gailu Liu, Community Facilitator of Longmai 345 and Bazaar. Amadi Dim Guangrai Riamai, Community Facilitator of Longmai Part 1 and 2, Namaru Oiba, Mitunglen Oina Sarukya Ki. Thoram Aduda SAG members Tamarom na Sarukya Ki. Longmai Part 4 Gibeles leaders Amadi women leaders sing na su Sarukya Ki. Longmai 4 Development Secretary Maijangam Riamai na su Mama Oibi Singi Thaudangbu, Singtha Duna Pukning Thogat Ki. Adding Golmai na su Thoram Adugi Matangda, Miyam Dawangang Ki. Meeting every Saturday, Sunday, time tomorrow meeting. Take it up, books ko report na ba nita. Hay de how mitang rin ang tomorrow meeting time. Aroy bada maru iba pao amukahan na. Manipur da crore lising ahunga chongagi development project kaya video conferencing gi khuthangda Prime Minister Narendra Modi na sangaba ma de jatrang hanbagi thoram pangthokre. Sidriba fauba chara hinbagi khongjang makhata na khurai salang thongda chathaba hokre. Amadi Session Forum Peace Committee amasung chaukat khongphang lop singsomai chinga makhagi apun bathomi singna ngasi sabung ko khunau makha lekai gi khulnga neba ichil nau singda angam masel gi mating pangkhre. Hojiki oina Mami TV na santok chaba Manipuri pao loishin jari meeting tabire besingbo amukana khurum jari.